खुरुमजरी नॉर्थ विंडो टीवी न संदोक्चरीबा नुंगथिलगी पाव मियेक ताबिरिबा पुमनमपु अहानबा मकदा तराम नोक्चरी ngasi imphal da phongkiba maruoiba pauchi singi manungda maruoiba pauchi oriba naharol thodanggi editor gi ayaba lawjaraga pauchi se phongkiba maruoiba pausing pathukchari ahanbada local news MP fund gi matangda RTI tharakpa asina haukiba chahi asida aihakna kari tawki haiba miyamna khangba ngamlagani haukiba chahi amagi MP local area development scheme gi matangda RTI tharakiba asi mahagi tamaktadi laibak fabani chahi ama asida mahakna kari tawkibagi haibadu miyamda khanghanbagi khudong chaba ama pire haina inner manipur parliamentary constituency gi MP Dr. 𝐋𝐢𝐯𝐞 𝐍𝐞𝐰𝐬 phongdokri wafam asing asi saita thopang senduna pangthokpa lamdam asigi saknairaba amadi saknairabi kayagi wari yawba living legend of manipur haina mingthonba world calendar fongbagi thoranga mari leinana pawmi singna hangba wahangi pawkhum piraduna mahakna phongdokhibani mahakna makha taraduna hai RTI tharakiba asimak yamna faba khongthang amakhakni amadi haujiki naharol sing lairik laishu matik chana haire haibagi khudam amasuni mahakna tharakliba adugi nungi wakhalon mun khangi chahi amagi manungda mahakna kari tawbagi haiba adu miyamda khangannabagi khudong chaba ama mahaki mafam pirakpani haina lawi lonana MP assembly segment asi kuntragani thoini masigi manungda lairiba MLA singi chahi amagi crore ani punna crore humfuga mari amadi atopa lairiba MP ani gisu makogi fund kadaida chatkre haina hangba asi praja miyamgi hak amani maramaduna hiramasigi matangdasu Laibak miyangi maikaidagi hanghaningba apambasu mahakna phongdokhi ngasi kaisampatki nichapa chuchekta leiba DIPR gi auditorium da pangthokpa calendar phongbagi thoram aduga mari leinana MP 𝐵𝐸 𝐶𝐲𝐯 nahai lamdam asida hojik thokliba wathok asigi matung inna manipur anoba chokhat makhai ama to ngapigani amada soidna laklagani anoba manipur ama semenaba hotnabada aikhoi pumnamakna lamdam asigi leiriba lizen mayam singdagi para kaya tamhoduna aikhoi puna changshim minasi hainasu phongdokhibaga loinana lamdam asida leiriba aiba singi thodangsu lamdam asibu chawkhatpagi lambida puraknaba hotnabada thodang yamna changi haina mahakna makha takhi census pangthoknaba hotnabagi mayokta leptuna tunglam chat kannanaba hotnabada yalhomi miyamna thodang lominasi JFD census pangthoknaba hotnabagi mayokta miyamgi oiba khongjang ama changshilagani tunglam chat kannanaba hotnabada yalhomi pumnamakna thodang lominasi haina campaign for just and fair delimitation na phongdorakli wangkhai thangjam lekaida ngasi pangthokiba pawgi mifam amada JFD gi convener Jitendra Ningombana hai kumja lising aniga kunga mangagi December kuntraga mathoida state census department ki maikaidagi chahiya sigi January amadagina March kuntraga mathoi fawba asida manipur gi district khudimaki administrative boundary sing freeze tongnabagi gazette notification thoklakpa laikre masimak manipurda census pangthoknabagi thorang paikhalakpani haina lawi manipurda national register of citizen NRC natraga manaba kangun ama mapumfana chana handuna mitop khandokpagi thabak paikhatriba fawba census pangthoktanaba haiduna JFD na taksinduna lakli komja lising ani kunga mangagi December taraga mangada JFD gi team amana Delhi da chatuna Ministry of Home Affairs cha hiramasigi matangda akuppa marol yawba cherol pisinduna taksinkibasu laikhrabani Lonana Manipuri Governor na ECI gi office yauna census directorate na singba mari leinaba authority da cherol pisinkibasu laikhrabani mahakna hai kumjali sing aniga kunga mangagi December kunga tareta lamyanba sanglenda political party taraga ni thogi mihut singna saru yaduna hiramasigi matangda khanaduna tongan ba maruiba ware mangasu lauki NRC implement tawduna illegal immigrants sing mapum fana khandoktriba fawba census pangthok handana political party singe maikaidagi magi angamba mawongda MHA da akanba pressure piba haina su warep lauki masida natana political party pumnamaki apunba firep lauduna hiramasigi matangda MHA da taksinba haina su yanakhibani maramaduna lengaki mari leinaba department ki maikaidagi boundary freeze tawnoba wafam thoklal labanina census asi pangthoktanaba political party singasu chapchaba thodang lawgadabani
mahakna makha tana hai JFD na Manipur census amadi delimitation pangthokpagi mayokta lepa leite adu oinamak kanglom chumna census amadi delimitation ki thabak thoramasi pangthoksi haibani Manipur integrity amadi apunbagi saktam kaidanaba taliba miyangi demand na thairaga mitok khandokpagi thabak thoramba pumfana paikhatrinida census pangthoknaba hotnabagi mami taraklebanina chahi asigi February ki aroiba natraga March hagolakpa sarukta miyangi oiba khongjang changsindana kholaw lauragani yenhomi miyamnasu lamdam asigi tunglamchat kananaba angamba thodang lawminasi hainasu miyamda appeal tawrakli National News amok patukchari US attack ki matungda Venezuela da leiba India macha sing maram leitana chathok chachin tawdana ba khanghankhri Ministry of External Affairs na ngarang numidang thokiba cherol amada USA na Venezuela gi President Nicolas Maduro amadi mahaki loina bibu military operation amada faduna pukhiba adugi matung leibak aduda leiriba India macha sing maram leitana chathok chachin tawdana ba Jackson Y fongdokri Thau marang kaina fangba laibak adugi President Nicolas Maduro drug trafficking da Chennai haina mahapu faduna pukhibagi thawung adu President masapangna yajakhide Venezuela da hojik US ki khongthang aduna National Engine lauktokuna lairibani maram aduna mafum aduda lairiba India macha singa tangai fadraba matamda khaknatana makhogi chathok chasin tawbagi thabak adu tokadabani loinana laibak adugi konu Karakcha laiba Indian Embassy ga matam pungnamakta pau faudok fauzin tawgadabani haina Ministry of External Affairs ki warwal aduna makata ki 𝐶𝐞𝐲 𝐍𝐞𝐰𝐬 scheme gi matangda miyambu chamam nahale Union Agriculture Minister Union Agriculture Minister Shivraj Singh Chauhan ngasi Congress pu maral siraduna 𝐶𝐞𝐲 scheme Bharat Guarantee for Rozgar and Ajivika Mission scheme asigi matangda miyambu chamam nahalle haina maral sikre scheme asi senmi singbu kanana ba laubu singbu ngakpi senbina ba amadi makhoiga loina ba sing kana ba piba loinana thabak fangdaba singi allowance piba gi thabak thoram sing hena mapangal kalhanaba scheme amani haina Minister Chauhan makhataki mahakna Lok Sabha da 𝐶𝐞𝐲 gi mapum faba warol adu munna loiba faba taki adubu Congress wafam sing adu aranba maikirum da punana bahotnaki makhoida anauba scheme sing asina tingkhang da thinbagum manhalakliba asi senja thumja lambe pumna kakthatlakpa asinani anauba scheme asigi makhada village amasung gram sabha singna matik chaba panchayat plan sing semgadori International News Mapatukchari Venezuela gi President Nicolas Maduro faraba matungda tongan ba charge kaya lauthokre Mexico, Colombia amasung Cuba da Trump na warning pikre USA gi President Donald Trump ki order gi matung inna Venezuela gi President Nicolas Maduro amasung mahaki loina bibu faduna New York ta purakhraba matungda tongan ba drug lalon bagi charge kaya ama maral sikre Lonana Latin America gi lebak ahum oriba Mexico, Colombia amasung Cuba da su drug ka mari leinana khongthang kaya paikhalakani haina warning pikri President Donald Trump na Venezuela gi President Maduro bu narco terrorist ni haina lakthoki mamang da Venezuela gi lengak aduda President Trump amadi US administration na kayarak hanna drug lalomba gi thabak thoram sing lepnana ba warning piba khaknatana hi da drug pusalakliba haibagi maralda attack kaya chathagna mioi kaya sibasu leikrabani Maduro amasung mahaki loina bina ngarang numidang USA gi maikaidagi chathakiba attack aduda faraba matungda military base amada thamki madugi makha tarapada plane amada puduna ngarang nungchil pung mariga makhairom tarapada New York City gi airport ta thunglakibani airport gi helicopter gi kuthangda mahapu Manhattan da puduna US Drug Enforcement Administration da office ta thamki Maduro fakraba matungda Venezuela gi Vice President Delcy Rodriguez na Maduro na laibak adugi asengba luchingbani mahapu USA na thadoraknaba demand tawki Madugi matungda laibak adugi High Court na mahapu interim president ki thodang punana basu khanganki nakalamaromdana President Donald Trump na Maduro fabagi khongthang asi
US Congress की अयाबा याउदे हाइरी ट्रम्प एडमिनिस्ट्रेशन लेबाक अदुदा तमथिरबा ड्रग सिंग पुसुलकपगी चांग हंथनबा खोंथांग असि लौखटखिबनी हाइरी मरग असिदा हौजिक की ओना डोनाल्ड ट्रम्पना वेनेजुला की लैंगाक अदुबु चलाइगदौरिबनी अमदि लेबाक अदुदा लैरिबा यामलबा थाउसिंग अदु लौशिंदुना अतोप लेबाक सिंगदा योननबा होनगनी हाइबगी वाफम अमसु महाकी माइकैदगी फोंदोरकनी कुमजा लिसिंग अनिगा अहुमदगी US ना इराक लांदाखिबा अदुगी मतुंगदा साउथ अमेरिका की लेबाक अमा ओरिबा वेनेजुला बसु लुचिंगबा होंदोकहनबगी प्लान तौदुना लाखिबनी हौखिबा चयोलदा CIA की मीटिंग मखादा USA की फोर्स सिंगना साउथ अमेरिका की इसिंगी सरुकसिंग ओरिबा ईस्टर्न पैसिफिक अमसुंग कैरावियन ही कियादा ड्रोन सिजरदुना अटैक चथखिबनी लोइनना हिथांगफमदसु अटैक चथदुना सेप्टेंबर थादगी वेनेजुला की लमगी मनुंगदा USA ना अटैक चथबा हौरखिबनी US फोर्स की जॉइंट चीफ ऑफ स्टाफ की चेयरमैन ओरिबा जनरल डनकेन फोंदोखिबदा प्रेसिडेंट मडुरो फानबो होनबदा थाक्या रिहर्सल तौदुना लाखी महा कदाइदा चली करी चारी महा की हुई हौदों कदाइ वाइदा लई फिरोल कदाइदा थम्मी हाइबना चिंबा पुमनमक खंगरोकलबा मतुंगदा ngaranggi अटैक अदु चथरखिबनी हाइना फोंदोखी अरोइबदा फ्रांस अमसुंग UK ना सीरियादा लैबा IS की मथक्ता स्ट्राइक चथखरे ब्रिटेन अमसुंग फ्रांस नंगसी फोंदोरपगी मतुंग इन्ना लैबाक अनिगी अपुनबा स्ट्राइक अमा सीरियादा लैरिबा इस्लामिक स्टेट ग्रुप सिंगी मथक्ता चथखरे हाइरे खोंथांग अदु USA ना लुचिंगबा इंटरनेशनल ऑफेंसिव अमा ओरिबा ऑपरेशन इनहेरिट रिजोल्व की मखादा इराक सीरिया अमसुंग लिबियादा इस्लामिक स्टेट एक्सट्रीमिस्ट सिंह मथक्ता चथबा स्ट्राइक नि मासिना सीरियादा इस्लामिस्ट एक्सट्रीमिस्ट सिंह अदु अमुक हन्ना मयोल चोंखलक्तनबनी ब्रिटिश मिनिस्ट्री ऑफ डिफेंस ना फोंदोरखिबदा थांग जुनुमिकी नुमिदांगदा फ्रांस का मखोइग पुलगा सीरिया की अंडरग्राउंड फैसिलिटी अमदा इस्लामिक स्टेट ग्रुप ना मखोइगी खुलाई सिंह लॉटफम ओरिबा मफम अदुदा स्ट्राइक चथखिबनी रॉयल एनफोर्स एयरक्राफ्ट स्ट्राइक अदु माई पाकना चथखरे हाइना मिनिस्ट्री की वारोल अदुना मखातारी फैसिलिटी अदुगी अनकपदा मिचम अमता लैखिदबना मरमना असोकपन लैखिदे हाइनसु फोंदोखि नॉर्थ ईस्ट विंडो टीवी ना संदोकचरिबा नुंथिगी पाव पाथोकचबा मतांग असिदा लोइसिनजरी मिइंग ताबिरिबा पुमनमकपु अमुकसु हना खुरुमजरी फुटबॉल बु थवाई हक्सांग यावना पामलिबा मियोइसिंगिदमक्ता यामना नुंगाइरबा पाव अमा पुदुना लाक्चरी मदुदी फर्स्ट CPC ट्रॉफी 9A साइड स्टेट लेवल ओपन फुटबॉल टूर्नामेंट अमा लागलिबा कुमजा लिसिंग अनिगा कुनगा तरुकी जनवरी की तारीख 19 दगी हौदुना चिंगया पीपल्स क्लब यारिपोक निंगथौनाई चिंगया लेकाइना सिंदुना निंगथौनाई प्लेग्राउंड दा पांगथोकलगनी टूर्नामेंट असि फॉर्म ngasi मक्तगी फंगबिरगनी टूर्नामेंट असि प्राइस सिंगदी winner prize da rupees 1 lakh with trophy, runners up da rupees 70,000 with trophy, best discipline da rupees 7,000 with trophy, best goalkeeper da rupees 5,000 with trophy, top scorer da rupees 5,000 with trophy, best player da rupees 5,000 with trophy asina chingbani. Registration fee na sumbetagi rupees 7,000 khaktamak oigani. Form thazan bagi aroiba matam lakliba January ki tarik taragani thoida oigani. मैनेजर मीटिंग ना जनवरी की तारीख 15 ओइगनी अकुप्प मरोल की दमक्ता पिजरीबा कांटेक्ट नंबर सिंग असिदा पाव फाबिरउ कांटेक्ट नंबर सिंग अदुदी 8837447610 नत्रगा 8787882150 अमदी 6009396994